ꯖꯨꯟꯒꯤ ꯇꯥꯡ 12ꯗ ꯐꯣꯡꯕ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯟꯒꯠꯆꯔꯒ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯒꯦ꯫ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯄꯥꯎꯗ ILPꯒꯤ ꯕꯦꯁ ꯏꯌꯔ 1961 ꯑꯣꯏꯕꯗ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ IMC ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯒꯤ ꯃꯤꯈꯜ ꯁꯦꯞꯇꯦꯝꯕꯔꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜ ꯐꯥꯎꯕꯗ ꯄꯥꯡꯊꯣꯛꯅꯕ ꯂꯦꯞꯅꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ILP ꯆꯠꯅꯍꯟꯈ꯭ꯔꯕꯁꯨ ꯕꯦꯁ ꯏꯌꯔ ꯀꯔꯝꯕ ꯆꯍꯤꯗ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯇꯪꯗꯥꯡꯕ ꯑꯃ ꯂꯦꯞꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯉꯁꯤ ꯐꯝꯈꯤꯕ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯀꯤ ꯃꯤꯐꯝꯅ ILPꯒꯤ ꯕꯦꯁ ꯏꯌꯔ 1961 ꯑꯣꯏꯕꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ CM ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯂꯩꯕ ꯀꯦꯕꯤꯅꯦꯠ ꯍꯣꯜꯗ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯅ ILPꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ILPꯒꯤ ꯕꯦꯁ ꯏꯌꯔ 1961 ꯑꯣꯏꯕꯗ ꯑꯌꯥꯕ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯕꯦꯁ ꯏꯌꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯤꯅ ꯒꯥꯏꯗꯂꯥꯏꯟ ꯁꯦꯝꯅꯕ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯅꯕꯁꯨ ꯀꯨꯞꯅ ꯈꯟꯅꯈꯤ꯫ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯀꯌꯥꯒꯤ ꯑꯦꯖꯦꯟꯗꯥ ꯀꯌꯥꯃꯨꯛꯁꯨ ꯈꯟꯅꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯅ ꯂꯩꯔꯛꯈꯤꯕ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤ ULB, ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ IMC ꯑꯃꯗꯤ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯀꯥꯎꯟꯁꯤꯜ ADCꯒꯤ ꯃꯤꯈꯜ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯅꯕ ꯂꯦꯞꯅꯈ꯭ꯔꯦ꯫ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯁꯤ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯗꯨꯅ ꯀꯨꯝꯖꯥ 2047 ꯐꯥꯎꯕꯗ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯃꯔꯨꯝ ꯌꯥꯎꯅꯕ ꯚꯤꯖꯟ ꯗꯣꯀꯨꯃꯦꯟꯠ 2047ꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯁ꯭ꯇꯦꯠꯀꯤ ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯚꯝ ꯃꯇꯧ ꯀꯔꯝꯅ ꯐꯒꯠꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅꯈꯤ꯫ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯦꯖꯦꯟꯗꯥꯁꯤꯡ ꯈꯟꯅꯔꯛꯄꯗ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯗ ꯁ꯭ꯇꯥꯐ 90 ꯀꯟꯇ꯭ꯔꯦꯛ ꯕꯦꯁꯤꯁꯇ ꯂꯧꯅꯕ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯖꯦꯅꯤꯝꯁꯀꯤ END ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄ꯭ꯔꯣꯐꯦꯁꯔ 2 ꯍꯥꯞꯄꯗꯁꯨ ꯑꯌꯥꯕ ꯄꯤꯈꯤ꯫ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯗꯨꯅ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯑꯦꯔꯤꯌꯥ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯅꯕ ꯀꯨꯞꯅ ꯈꯟꯅꯈꯤꯕꯒ ꯂꯣꯏꯅꯅ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯃꯥꯁꯇꯔ ꯄ꯭ꯂꯥꯟ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯅꯕꯁꯨ ꯍꯥꯏꯈꯤ꯫ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯦꯖꯦꯟꯗꯥꯁꯤꯡ ꯈꯟꯅꯔꯛꯄꯗ ꯃꯃꯥꯡꯗ IRBꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯇꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯅꯧꯅ ꯑꯃꯨꯛ IRB ꯔꯥꯏꯐꯜꯃꯦꯟ 150 ꯍꯥꯞꯀꯠꯄꯗꯁꯨ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯂꯩꯉꯥꯛꯅ ꯍꯥꯔ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ ꯍꯥꯏꯔꯒꯁꯨ ꯍꯥꯔ ꯂꯧꯐꯝ ꯈꯪꯗꯕꯅ ꯅꯨꯡꯇꯤꯒꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯒꯗ꯭ꯔꯥ ꯍꯥꯏꯅꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯅꯨꯡꯇꯤꯒꯤ ꯄꯥꯎꯆꯦꯒꯤ ꯈꯨꯠꯊꯥꯡꯗ ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔꯅ ꯔꯦꯖꯤꯁꯇꯔ ꯇꯧꯔꯕ ꯂꯧꯃꯤ 8,000ꯇ ꯄꯤꯒꯗꯕ ꯂꯨꯄꯥ ꯀ꯭ꯔꯣꯔ 8.38ꯇꯒꯤ DPT ꯂꯣꯟꯆ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤꯃꯛ ꯂꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯅ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯅꯤ꯫ ꯈꯪꯖꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯔꯦꯖꯤꯁꯇꯔ ꯇꯧꯍꯧꯗ꯭ꯔꯕ ꯂꯧꯕꯨꯛꯇ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡꯗꯗꯤ ꯃꯁꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯍꯥꯔꯁꯤꯡ ꯐꯪꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯑꯃꯗꯤ ꯏꯊꯩ ꯂꯧꯈꯣꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯀꯔꯝꯅ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯂꯧ ꯂꯣꯛꯈ꯭ꯔꯕ ꯃꯐꯝꯁꯤꯡ ꯅꯤꯡꯊꯤꯅ ꯃꯍꯩ ꯃꯔꯣꯡ ꯊꯥꯕ ꯃꯇꯝꯗ ꯏꯁꯤꯡꯒꯤ ꯗꯔꯀꯥꯔ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯆꯥꯅ ꯂꯧꯀꯣꯜꯁꯤꯡ ꯈꯟꯗꯣꯛꯇꯨꯅ ꯏꯊꯩ ꯂꯧꯈꯣꯡ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯖꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯃꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯔꯕꯤ ꯀ꯭ꯔꯣꯞ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡꯅꯁꯨ ꯃꯥꯡꯖꯧꯅꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯍꯥꯏꯕꯁꯨ ꯆꯪꯏ꯫ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯃꯦ ꯊꯥ ꯈꯥꯏꯗꯒꯤ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯆꯨꯕꯅ ꯃꯅꯤꯄꯨꯔꯒꯤ ꯂꯧꯐꯝ ꯆꯥꯗ 50ꯗꯤ ꯄꯥꯝꯐꯦꯜ ꯂꯧꯍꯣꯟ ꯍꯨꯟꯕ ꯂꯣꯏꯅꯔꯦ꯫ ꯂꯧꯃꯤꯁꯤꯡꯅ ꯄꯥꯝꯅꯔꯤꯕ ꯌꯨꯔꯤꯌꯥ ꯍꯥꯔꯗꯤ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯗꯒꯤ ꯂꯧꯒꯗ꯭ꯔꯥ? ꯍꯥꯔꯒꯤ ꯌꯣꯟꯐꯝ ꯑꯃꯗꯤ ꯐꯪꯐꯝ ꯃꯐꯝ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯇ꯭ꯔꯨꯀꯣꯂꯔꯗ CMꯒꯤ ꯃꯤꯡ ꯐꯣꯇꯣ ꯁꯤꯖꯤꯟꯅꯔꯝꯂꯦ꯫ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯇ꯭ꯔꯨꯀꯣꯂꯔꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯃꯤꯡ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯗ ꯊꯥꯒꯠꯂꯛꯄ ꯄꯣꯁꯠ ꯑꯃꯅ ꯍꯥꯏ ꯈꯨꯟꯅꯥꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯅ CM ꯃꯁꯥꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯃꯤꯡ ꯑꯁꯤ ꯇ꯭ꯔꯨꯀꯣꯂꯔ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8099773119 ꯑꯁꯤꯗ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯝꯕꯔ ꯑꯁꯤꯗꯒꯤ ꯀꯣꯜ ꯂꯥꯛꯂꯕꯗꯤ ꯃꯤꯌꯥꯝꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯒꯤ ꯆꯌꯦꯠꯅꯕ ꯂꯣꯠꯁꯤꯟꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯒꯤ ꯄꯤꯂꯔ ꯅꯝꯕꯔ 79 ꯑꯃꯗꯤ 102 ꯐꯥꯎꯕꯗ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯜꯂꯨ꯫ ꯉꯝꯈꯩꯒꯤ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕꯈꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗ ꯐꯦꯟꯁꯤꯡ ꯈꯥꯕ ꯌꯥꯔꯣꯏ꯫ ꯆꯌꯦꯠꯅꯔꯤꯕ ꯉꯝꯈꯩꯗ ꯐꯦꯟꯁꯤꯡ ꯈꯥꯕ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤ UCM ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯀꯪꯂꯥꯒꯤ ꯅꯣꯡꯆꯨꯞ ꯁꯥꯅꯊꯣꯡ ꯃꯃꯥꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫
ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯌꯣꯜꯂꯒ ꯆꯥꯕ ꯌꯥꯔꯣꯏ, ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯌꯣꯟꯕ ꯌꯥꯔꯣꯏ, ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ, ꯗꯤꯀ꯭ꯂꯤꯌꯔ ꯗꯤꯁꯄ꯭ꯌꯨꯇꯦꯗ ꯑꯦꯔꯤꯌꯥ along Indo-Myanmar border, Manipur government dispute ꯂꯩꯔꯤꯕ Indian-Myanmar border fencing ꯈꯨꯗꯛꯇ ꯂꯦꯞꯍꯜꯂꯨ ꯍꯥꯏꯕ ꯋꯥꯔꯣꯜꯁꯤꯡ ꯏꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯄꯥꯏꯗꯨꯅ ꯀꯪꯂꯥꯒꯤ ꯅꯣꯡꯆꯨꯞ ꯁꯥꯟꯅꯊꯣꯡ ꯃꯃꯥꯡꯗ UCM ꯃꯩꯔꯥꯄꯥꯏꯕꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯦꯝꯁꯨ ꯑꯃꯁꯨꯡ KSAꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ, ꯂꯣꯡ ꯂꯤꯚ ꯃꯅꯤꯄꯨꯔ, ꯃꯅꯤꯄꯨꯔ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ CMꯒꯤ ꯕꯪꯒ꯭ꯂꯣ ꯇꯝꯅ ꯔꯦꯂꯤ ꯆꯠꯅꯕ ꯍꯣꯠꯅꯈꯤ, ꯃꯗꯨꯗ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯊꯣꯛꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ UCMꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯌꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝꯅ ꯍꯥꯏ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯒꯤ ꯄꯤꯂꯔ ꯅꯝꯕꯔ 79, ꯄꯤꯂꯔ ꯅꯝꯕꯔ 102 ꯐꯥꯎꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯀꯤꯂꯣꯃꯤꯇꯔ 1-3 ꯐꯥꯎꯕ ꯃꯥꯡꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯉꯝꯈꯩ ꯑꯁꯤ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕꯅꯤ, ꯆꯌꯦꯠꯅꯕ ꯂꯩꯔꯤꯕ ꯉꯝꯈꯩ ꯑꯁꯤꯗ ꯐꯦꯟꯁꯤꯡ ꯈꯥꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯑꯃꯗꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯗꯥꯛꯇꯔ ꯔꯥꯖꯀꯨꯃꯥꯔ ꯔꯟꯖꯟꯗꯁꯨ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯍꯥꯏꯖꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯆꯌꯦꯠꯅꯕ ꯂꯩꯔꯤꯃꯈꯩ ꯁꯦꯀꯨꯔꯤꯇꯤ ꯐꯦꯟꯁꯤꯡ ꯑꯣꯏꯒꯦꯔꯥ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯐꯦꯟꯁꯤꯡ ꯈꯥꯕꯤꯒꯅꯨ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ CMꯒꯤ ꯃꯥꯏꯀꯩꯒꯤ ꯐꯦꯟꯁꯤꯡ ꯈꯥꯂꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯗꯥꯛꯇꯔ ꯔꯟꯖꯟꯅꯁꯨ ꯑꯣꯛꯇꯣꯕꯔ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕ ꯑꯁꯤ ꯚꯦꯔꯤꯐꯥꯏꯗ ꯇꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒ ꯐꯦꯟꯁꯤꯡ ꯈꯥꯕ ꯂꯦꯞꯄ ꯑꯗꯨ ꯆꯪꯁꯤꯟꯗ꯭ꯔꯒꯅ ꯈꯥꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯕꯤꯒꯅꯨ, ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯤꯒꯅꯨ, ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯑꯣꯏꯔꯝꯕ ꯀꯕꯣ ꯚꯦꯂꯤ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯏꯟꯗꯤꯌꯥꯅ ꯄꯤꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯆꯧꯕ ꯃꯥꯡꯖꯕꯅꯤ, ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒꯤꯗꯤ ꯃꯥꯡꯖꯕ ꯅꯠꯇꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯀꯕꯣ ꯚꯦꯂꯤ ꯑꯁꯤ ꯄꯤꯊꯣꯛꯈ꯭ꯔꯕꯁꯨ ꯏꯟꯗꯤꯌꯥꯒꯤꯗꯤ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟꯗꯁ ꯂꯧꯁꯤꯟꯈꯤ꯫ ꯏꯟꯗꯤꯌꯥꯅ ꯁꯥꯟꯅꯔꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤ ꯈꯪꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯗꯥꯛꯇꯔ ꯔꯟꯖꯟꯅ ꯊꯕꯛ ꯇꯧꯕꯤꯌꯨ, ꯃꯤꯌꯥꯝꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯁꯤ ꯈꯪꯕꯤꯌꯨ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯗꯥꯛꯇꯔ ꯔꯟꯖꯟꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄꯤꯌꯨ, ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯊꯧꯑꯣꯏꯗꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯂꯥꯛꯀꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯆꯌꯦꯠꯅꯔꯤꯕ ꯉꯝꯈꯩ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯊꯕꯛ ꯂꯧꯈꯠꯂꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ, ꯃꯗꯨ ꯅꯠꯇ꯭ꯔꯤ ꯐꯥꯎꯕ ꯈꯣꯡꯖꯪ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ UCMꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯂꯣꯟ ꯄꯤꯕꯗ ꯑꯁꯦꯡꯕ ꯂꯧꯃꯤꯁꯤꯡ ꯀꯛꯊꯠꯇꯨꯅ ꯂꯧ ꯎꯗꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯝꯂꯦ꯫ ꯃꯤꯁꯟ ꯑꯣꯔꯒꯥꯅꯤꯛ ꯚꯦꯂꯨ ꯆꯦꯟ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯐ ꯅꯣꯔꯊ ꯏꯁ ꯔꯤꯖꯟ 2023 ꯁ꯭ꯀꯤꯝ ꯑꯁꯤꯗ ꯒ꯭ꯔꯤꯟ ꯐꯥꯎꯟꯗꯦꯁꯟ ꯏꯝꯐꯥꯜ ꯋꯦꯁꯠꯅ ꯈꯟꯒꯠꯂꯕ ꯃꯅꯥ ꯏꯪꯈꯣꯜꯗꯒꯤ ꯑꯁꯦꯡꯕ ꯂꯧꯃꯤ 90ꯒꯤ ꯃꯅꯨꯡꯗ ꯂꯧꯃꯤ 35ꯒꯤ ꯃꯤꯡ ꯀꯛꯊꯠꯇꯨꯅ ꯂꯧ ꯎꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯊꯣꯛꯂꯝꯂꯦ ꯍꯥꯏꯅ ꯃꯌꯥꯡꯂꯥꯡꯖꯤꯡ ꯋꯥꯔꯗ ꯅꯝꯕꯔ 2ꯒꯤ ꯃꯦꯝꯕꯔ ꯀꯣꯏꯖꯝ ꯄꯍꯥꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯄꯍꯥꯔꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤ 2021ꯗ ꯃꯤꯁꯟ ꯑꯣꯔꯒꯥꯅꯤꯛ ꯆꯦꯟ ꯗꯤꯚꯦꯂꯞꯃꯦꯟꯠ ꯅꯣꯔꯊ ꯏꯁ ꯔꯤꯖꯟ 2023 ꯁ꯭ꯀꯤꯝ ꯑꯁꯤꯅ ꯒ꯭ꯔꯤꯟ ꯐꯥꯎꯟꯗꯦꯁꯟ ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯅꯥ ꯏꯪꯈꯣꯜꯗꯒꯤ ꯐꯥꯔꯃꯔꯁꯤꯡ ꯂꯣꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯕ ꯈꯪꯍꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯔꯥꯛꯇꯒꯤ ꯇꯥꯗꯕ ꯎꯕ ꯃꯤꯑꯣꯏ 52 ꯂꯣꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯈꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯒꯤꯗꯃꯛ ꯒ꯭ꯔꯤन ꯐꯥꯎꯟꯗꯦꯁꯟ ꯏꯝꯐꯥꯜ ꯋꯦꯁꯠꯅ ꯂꯧꯃꯤ 90ꯗꯒꯤ ꯍꯦꯟꯕ ꯌꯥꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯂꯧꯃꯤ 90 ꯂꯤꯁꯠ ꯊꯣꯛꯈꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯑꯦꯒ꯭ꯔꯤ ꯃꯤꯅꯤꯁꯇꯔꯅ ꯐꯥꯔꯃꯔꯁꯤꯡꯒꯤ ꯑꯦꯀꯥꯎꯟꯠꯗ ꯁꯦꯜ ꯀꯥꯞꯂꯛꯄꯗ ꯂꯧꯃꯤ ꯈꯔꯒꯤ ꯁꯦꯜ ꯆꯪꯅꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯂꯧꯃꯤꯁꯤꯡꯅ ꯒ꯭ꯔꯤꯟ ꯐꯥꯎꯟꯗꯦꯁꯟꯗ ꯍꯪꯅꯔꯨꯕꯗ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯅ ꯃꯁꯥꯒꯤ ꯈꯨꯠꯆꯥꯕꯤ ꯃꯤ ꯈꯟꯗꯨꯅ ꯒ꯭ꯔꯤन ꯐꯥꯎꯟꯗꯦꯁꯟ ꯍꯥꯟꯅ ꯈꯜꯂꯕ ꯃꯤꯑꯣꯏ 53ꯒꯤ ꯂꯤꯁꯠ ꯀꯛꯊꯠꯇꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ 35ꯒꯤ ꯃꯤꯡ ꯂꯤꯁꯠꯇ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯤꯁꯠꯇꯒꯤ ꯀꯛꯈꯤꯕ ꯂꯧꯃꯤ 53ꯅ ꯀꯔꯝꯕ ꯈꯨꯟꯒꯤ ꯃꯤꯐꯝꯗ ꯀꯔꯤ ꯑꯔꯥꯟꯕ ꯂꯩꯕꯗꯒꯤ ꯀꯛꯄꯅꯣ ꯈꯪꯅꯕ ꯍꯧꯈꯤꯕ ꯖꯨꯟ 13ꯇ ꯈꯨꯟꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯀꯧꯍꯟꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯒ꯭ꯔꯤꯟ ꯐꯥꯎꯟꯗꯦꯁꯟꯒꯤ ꯊꯧ ꯄꯨꯕꯁꯤꯡꯗ ꯅꯝꯊꯥꯛ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯗ ꯂꯧꯃꯤꯁꯤꯡꯅ ꯍꯧꯔꯛꯇꯨꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄꯗꯒꯤ ꯅꯝꯊꯥꯛ ꯇꯧꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯆꯥ
ꯃꯁꯨꯁꯤꯡꯅ ꯃꯤꯇꯤꯡ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯕ ꯃꯤꯑꯣꯏ ꯈꯔ ꯐꯨꯕꯗꯒꯤ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ, ꯂꯣꯏꯅꯅ ꯈꯨꯗꯛꯇ ꯂꯝꯁꯥꯡ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯗꯒꯤ ꯏꯔꯥꯡ ꯅꯦꯝꯊꯍꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯠꯅ-ꯆꯩꯅꯈꯤꯕ ꯑꯗꯨꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕ ꯃꯤ ꯁꯤꯕ ꯌꯥꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯛ ꯇꯥꯛꯇꯨꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯈꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯤꯔꯝ ꯑꯁꯤꯗ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ, ꯂꯣꯏꯅꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯂꯤꯁꯇ ꯅꯧꯅ ꯍꯥꯞꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯤꯡ ꯀꯛꯊꯠꯇꯨꯅ ꯇꯁꯦꯡ ꯇꯁꯦꯡꯕ ꯂꯧꯃꯤ 35 ꯑꯗꯨ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯅꯦꯁꯅꯦꯜ ꯀꯦꯝꯞꯇ ꯌꯥꯎꯅꯤꯡꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯧꯔꯤ꯫ ꯏꯟꯗꯤꯌꯟ ꯀꯥꯎꯟꯁꯤꯜ ꯐꯣꯔ ꯆꯥꯏꯜꯗ ꯋꯦꯜꯐꯦꯌꯔ ꯔꯥꯖꯁꯊꯥꯟ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯅ ꯁꯤꯟꯗꯨꯅ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯕ 39ꯁꯨꯕ ꯅꯦꯁꯅꯦꯜ ꯂꯔꯟ ꯇꯨ ꯂꯤꯚ ꯇꯨꯒꯦꯗꯔ ꯀꯦꯝꯞ ꯑꯃ ꯖꯨꯂꯥꯏ 35ꯗꯒꯤ 20 ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯐꯣꯔ ꯆꯥꯏꯜꯗ ꯋꯦꯜꯐꯦꯌꯔꯅꯁꯨ ꯆꯍꯤ 10ꯗꯒꯤ 11 ꯐꯥꯎꯕꯗ ꯂꯩꯕ ꯅꯨꯄꯥꯃꯆꯥ 3 ꯑꯃꯁꯨꯡ ꯅꯨꯄꯤꯃꯆꯥ 3 ꯀꯦꯝꯞ ꯑꯁꯤꯗ ꯊꯥꯒꯅꯤ꯫ ꯁ꯭ꯀꯣꯠ ꯑꯣꯏꯅ ꯅꯨꯄꯥ ꯑꯃ, ꯅꯨꯄꯤ ꯑꯃꯒꯁꯨ ꯂꯣꯏꯅꯒꯅꯤ꯫ ꯌꯥꯎꯅꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯐꯣꯔ ꯆꯥꯏꯜꯗ ꯋꯦꯜꯐꯦꯌꯔ ꯑꯣꯐꯤꯁ, ꯃꯣꯏꯔꯥꯡꯈꯣꯝ ꯕꯖꯥꯔꯗꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯂꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ ꯐꯣꯔ ꯆꯥꯏꯜꯗ ꯋꯦꯜꯐꯦꯌꯔꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯏ ꯐꯥꯜꯒꯨꯅꯤꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕ ꯄꯥꯎ ꯑꯃꯗ ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯎ ꯑꯃꯗ ꯀꯥꯁꯃꯤꯔꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯇꯦꯔꯣꯔꯤꯁꯠ 3 ꯁꯤꯔꯦ꯫ ꯀꯥꯁꯃꯤꯔꯒꯤ ꯕꯥꯔꯥꯃꯨꯜꯂꯥ ꯑꯃꯁꯨꯡ ꯄꯨꯜꯋꯥꯃꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯁꯤ ꯊꯣꯛꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯅꯤꯗ ꯖꯩꯁ-ꯏ-ꯃꯣꯍꯝꯃꯗꯀꯤ ꯑꯃ ꯌꯥꯎꯅ ꯇꯦꯔꯣꯔꯤꯁꯠ 3 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯕꯥꯔꯥꯃꯨꯜꯂꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯥꯂꯤꯕꯥꯟ ꯈꯨꯟ ꯑꯃꯁꯨꯡ ꯄꯨꯜꯋꯥꯃꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯖꯥꯟ ꯑꯦꯔꯤꯌꯥꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯋꯥꯉꯥꯡꯂꯣꯏꯗꯨꯅ ꯍꯥꯏꯈꯤ, ꯄꯨꯜꯋꯥꯃꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯖꯥꯟ ꯑꯦꯔꯤꯌꯥꯗ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯃꯐꯝꯗꯨꯗ ꯀꯣꯏꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯉꯩꯗꯨꯗ ꯃꯐꯝꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯍꯟꯗꯨꯅ ꯀꯥꯞꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯥꯞꯅꯕꯗꯨꯗ ꯇꯦꯔꯣꯔꯤꯁꯠ 2 ꯁꯤꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯑꯇꯩ ꯑꯥꯏꯟꯅ ꯌꯥꯗꯕ ꯄꯣꯠꯂꯝ ꯀꯌꯥꯃꯔꯨꯝ ꯐꯪꯈꯤ ꯍꯥꯏꯅ ꯋꯥꯉꯥꯡꯂꯣꯏ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯀꯥꯁꯃꯤꯔ ꯖꯣꯟ ꯕꯤꯖꯣꯏ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯄ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯦꯔꯣꯔꯤꯁꯠ 2ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯖꯤꯗꯥ ꯅꯖꯤꯔ ꯀꯧꯏ ꯍꯥꯏꯅ ꯈꯪꯂꯦ꯫ ꯅꯖꯤꯔ ꯂꯣꯟꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯇꯦꯔꯔ ꯂꯨꯞ ꯖꯩꯁ-ꯏ-ꯃꯣꯍꯝꯃꯗꯀꯤ ꯃꯦꯝꯕꯔꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯥꯏꯖꯤꯄꯤꯅ ꯍꯥꯏꯈꯤ ꯃꯍꯥꯛ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯄꯨꯂꯤꯁꯀꯤ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯐꯥꯔꯨꯛ ꯑꯍꯃꯗ ꯃꯤꯔ ꯍꯥꯠꯂꯝꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯃꯤꯁꯛꯅꯤ꯫ ꯋꯥꯉꯥꯡꯂꯣꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ, ꯕꯥꯔꯥꯃꯨꯜꯂꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯥꯂꯤꯕꯥꯟ ꯈꯨꯟꯗ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯑꯇꯣꯞꯄ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗꯁꯨ ꯃꯁꯛ ꯈꯪꯗꯕ ꯇꯦꯔꯣꯔꯤꯁꯠ ꯑꯃ ꯁꯤꯈꯤ꯫ ꯑꯔꯣꯏꯕ ꯔꯤꯄꯣꯔꯠ ꯂꯥꯛꯄ ꯐꯥꯎꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯐꯝꯗꯨꯗ ꯃꯈꯥ ꯇꯥꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤ ꯍꯥꯏꯅꯁꯨ ꯋꯥꯉꯥꯡꯂꯣꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯩꯅ ꯄꯥꯊꯣꯛꯆꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫